ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯉꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯨꯞꯅꯒꯤ ꯆꯍꯤ 85ꯒꯤ ꯄꯨꯟꯁꯤꯗ ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯁꯨꯞꯅꯒꯤ ꯆꯍꯤ 85ꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯥꯡꯂꯝꯕ ꯄꯥꯡꯂꯝꯕ ꯊꯕꯛ ꯁꯤꯂꯝ ꯁꯤꯟꯊꯥꯅ ꯅꯨꯃꯤꯠꯀꯨꯝ ꯄꯨꯟꯁꯤꯕꯨ ꯃꯃꯥꯏ ꯃꯥꯏꯀꯩ ꯌꯥꯝꯂꯝꯕ ꯊꯋꯥꯟ ꯃꯩꯔꯥ ꯏꯔꯥꯕꯣꯠ ꯑꯐꯕ ꯁꯥꯟꯅꯔꯣꯏꯅꯤ ꯗ꯭ꯔꯃꯥꯒꯤ ꯑꯐꯕ ꯀꯂꯥꯀꯥꯔꯅꯤ ꯑꯐꯕ ꯂꯥꯏꯔꯤꯛ ꯏꯕꯅꯤ ꯁꯃꯥꯖꯀꯤ ꯑꯐꯕ ꯁꯦवकनी अचौबा राजनीति लुचिंबनी लाक्चबा हंथबा नमथबा हिरम पुनमकी मायोकनबनी अंगांग ओइना लाइरिक तमनिंगैदगी मियाम मरक्तगी मानदबा अहेनबा गुण थौनाना लेतेंगनबा लायरबा तोलबा लौमी सिनमी प्रजा अपंगसिंगी मरुपनी ngasi phau miyamna tamjariba wakhalgi horukpham maitegi pukaini masagi lanai atadai khandaba asumagi kidana miyoibagi imung amagi nungsinabagi mari punamak thadoktuna mirot oiduna ekhoigi damak pungning wakhal thamoida maya thona phengalamliba lam yamba maram kayamrumda ekhoigi mang thabiduna khusamnabiba maitai laktaki akhandaba misakni ekhoina changnam nampham phanglaroidaba tanglaba gun kayana maitaigi asengba ikheng laktagi thwan michakum miyam laktagi langkhibana lamyanba lusingba jananeta ningthon phangniba athogani anisuba sereng asi leikidraba yamba saratpu thaduna sekhajaba sereng jungi tang taruk nuksiraba yamba thona phaba nangi thwaina iramdam ireisa lisingi apunma amata oibaki lisingi hanba leitraba thonabu sagat pire nangna chakrabada nangi thawai haksangna malemgi leironungda chankrabada nangi kathopagi thonana ngasidi aikoi punamaki tawphum khangdana leiramlaba kumangnaba wakhal kyabusu likap tholle loksing ohelle tasengna nahakse aikoi iraktagi mangjin thaba lamdam sige lamyanba matam sige mullaroidaba athoba lamngengongkhai ngakliba ijatigi aseng igi haurakphumni nahaki thawaigi nungsiraba warina iramdam sigi thamoinungda changlaknaga aikoi mina lakchaba jate punamak sakhangdabagi oiba jaroi haiduna khutta khulai paidrabasu amato oibagi lipsingna ahing sen kangli ireba kalli khutta mainam paiduna ima kyan macha singu sangli pangal thongna piri e thowa thongna phaba nahangna nahaki maman jamlaba thawaibu miyamgi lebakki damak sinarabada nahaki thawaina pamliba adumak haunaruba tawdana miyamgi apunmana laman singningbagi khawlangmana khangamdana khangli matamdi chakki khaliba wakhalti thamoinungda sum khallaga layhawi mina khut thaba ngairingi kudong sabadi achum mangki pinabiro thongna lan ngakpagi wafamsi toklasi aikoi lan haurasi haudrabadi aroibagi pangkai leiraroi kurumjari ima manipur ahum subada wari macha gi maming punsigi lanpamda ibemal ningti numi khudingi ayuk nana jahoduna bemal pikliba macha nupa sahi anihum ta ngairiba adu puraga kaithel macha dugi waisit seni mahaki mapureba mubasu laptaknana makhong singlaga matung ine waisit sengba loiraga kaithel committee thoinudagi lupa jangkai laurui aduga laptaknana turoi ngamloi kaithel masida phamliba mapuragi manakta sangsilaga khangi kari lauksi hairibano mubana marai that tawraga lupa kun khaktagi ju lauro arem lupa kuntrana ngasigi sakhungi thong thaknaba layu haibadagi ibeman yamna haisingna khajik leiraga makoi ohum jumda hanjili nungthilgi matamda su kaithel machaduda laluga kwa matap jonba ima singi kwa maku khokpa khetpa yaubi madudagi phanglakpa likraba sel lupa kuntrana mubaki ju leiraga mayimda amuk hanjili ibeman mapuroibagi phatte khangnaba sinjakto thingbagi mahutta leiraga pithai makna muba nungsibasi asukki matik nungsi mubana ju thakpa phangdaba matamda wana khangbado jengma ngamdraduna ju leibi
ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯈꯟꯗꯅ ꯍꯤꯡꯂꯤꯉꯩꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯈꯩ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯁꯦꯟꯅ ꯌꯨ ꯂꯩꯔꯒ ꯄꯤꯊꯛꯏ꯫ ꯃꯨꯕ ꯃꯇꯝ ꯑꯃꯗꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯕ ꯑꯅꯥꯕꯅ ꯈꯣꯡ ꯈꯨꯠ ꯆꯤꯡꯊꯦꯛꯈꯤꯕꯗꯒꯤ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯟ ꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯉꯝꯂꯛꯇꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯐꯕ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯃꯗꯣꯝ ꯂꯨꯞꯆꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯝꯃꯅ ꯐꯪꯂꯛꯄ ꯁꯦꯟ ꯈꯔꯅ ꯌꯨ ꯊꯛꯂꯒ ꯑꯋꯥꯕ ꯂꯦꯜꯂꯒꯦ ꯈꯟꯖꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗꯨ ꯈꯪꯕꯗꯒꯤ ꯏꯕꯦꯝꯃꯅꯁꯨ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗꯅ ꯅꯨꯡꯁꯤꯅ ꯃꯨꯕꯕꯨ ꯂꯣꯏꯅꯈꯤ꯫ ꯃꯍꯥꯛ ꯍꯥꯏꯕꯇ ꯏꯟꯈꯤ ꯌꯥꯈꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯄ, ꯅꯣꯡꯃꯒꯤ ꯁꯦꯟꯊꯣꯛꯅ ꯄꯤꯛꯄ, ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯝꯒꯤ ꯑꯔꯩ ꯑꯔꯩꯕ ꯎꯄꯨ ꯀꯥꯡꯊꯣꯟ ꯐꯤꯔꯣꯜ ꯌꯣꯟꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯃꯃꯩ ꯊꯪꯅ ꯃꯁꯥ ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯈꯥꯏꯗꯅ ꯄꯣꯊꯥꯖꯔꯤꯕ ꯌꯨꯝꯊꯛꯀꯤ ꯇꯤꯟ ꯐꯛ ꯐꯛꯇꯨꯅ ꯌꯣꯜꯂꯤ꯫ ꯃꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯅ ꯆꯥꯅ ꯂꯣꯏꯔꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯃꯆꯤꯗ ꯆꯠꯇꯨꯅ ꯁꯩꯗꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯤꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯌꯧꯔ ꯐꯥꯎꯕꯗ ꯏꯕꯦꯝꯃꯅ ꯃꯄꯨꯔꯣꯏꯕ ꯃꯨꯕ ꯅꯨꯡꯁꯤꯕꯁꯤ ꯈꯛ ꯃꯌꯦꯡ ꯇꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯅꯕꯒꯤꯗꯃꯛ ꯉꯥꯡꯂꯕꯁꯨ ꯁꯥꯎꯏ, ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯑꯣꯏꯅ ꯈꯜꯂꯤ꯫ ꯀꯣꯔꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯁꯨꯝꯅ ꯂꯦꯟꯒꯅꯤ꯫ ꯍꯤꯡꯅꯕꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯈꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎꯅ ꯃꯤꯅ ꯀꯥꯎꯗꯨꯅ ꯃꯄꯥꯟꯒꯤ ꯕꯦꯔꯦꯟꯗꯥꯗ ꯃꯥꯡꯒꯣꯟꯗ ꯌꯥꯜꯂꯝꯕ ꯐꯤꯔꯣꯜꯁꯤꯡ ꯍꯨꯔꯥꯜꯂꯒ ꯌꯨꯝꯊꯣꯡꯗ ꯆꯪꯗꯨꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯅ ꯏꯃꯨꯡꯒꯤ ꯇꯦꯛꯆꯥꯛ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯆꯤꯟ ꯑꯀꯣꯝ ꯈꯪꯗꯣꯛꯇꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯏꯅ ꯍꯨꯔꯥꯟꯕ ꯉꯝꯂꯛꯈꯤ꯫ ꯇꯠꯇꯅ ꯍꯨꯔꯥꯜꯂꯛꯄꯗꯒꯤ ꯂꯩꯀꯥꯏꯅ ꯈꯪꯅꯔꯛꯇꯨꯅ ꯐꯥꯔꯒ ꯀꯌꯥꯔꯛ ꯐꯨꯕꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯏꯕꯦꯝꯃꯟ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯀꯌꯥ ꯉꯥꯡꯗꯨꯅ ꯆꯤꯟ ꯊꯤꯅ ꯊꯤꯅ ꯀꯨꯝꯈꯤ꯫ ꯃꯆꯥ ꯃꯋꯥꯒꯤꯗꯃꯛ ꯏꯀꯥꯏꯈꯤ, ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈꯤ꯫ ꯀꯩꯊꯦꯜꯒꯤ ꯗꯨꯀꯥꯟ ꯑꯃꯗꯤ ꯍꯣꯇꯦꯜꯁꯤꯡꯗ ꯆꯪꯂꯒ ꯍꯥꯏꯖꯅꯣꯏꯗꯗꯨꯅ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗꯒꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯄ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯣꯟꯈꯤ꯫ ꯍꯨꯔꯥꯜꯂꯒ ꯑꯃꯗꯤ ꯂꯥꯛꯂꯒ ꯀꯌꯥꯅꯤ ꯆꯥꯒꯅꯤ? ꯂꯩꯇꯕ ꯍꯥꯏꯕꯁꯤꯅ ꯑꯁꯨꯝ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯨꯕ, ꯆꯥꯗ ꯊꯛꯇꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯏꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯨꯕꯅ ꯂꯩꯔꯤꯉꯩꯗꯗꯤ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯆꯥꯗꯨꯅ ꯖꯨ ꯉꯥꯎꯖꯔꯕꯁꯨ ꯏꯕꯦꯝꯃꯟꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯁꯝꯕꯜ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯗꯥꯏ? ꯄꯨꯝꯅꯃꯛ ꯇꯦꯛꯈ꯭ꯔꯦ, ꯀꯣꯛꯒꯥꯏꯈ꯭ꯔꯦ ꯁꯝꯕꯜ꯫ ꯃꯨꯕꯅ ꯂꯩꯈꯤꯗꯕꯗ ꯅꯧꯖꯔꯤꯕꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕꯤ ꯏꯕꯦꯝꯃꯅꯒꯤ ꯐꯖꯔꯕꯤ ꯁꯑꯣꯡ ꯁꯛꯇꯝꯕꯨ ꯃꯇꯝꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯤꯄꯥ ꯀꯌꯥꯅ ꯀꯜꯂꯛꯅꯕ ꯍꯧꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯤ ꯏꯕꯦꯝꯃꯟ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ꯫ ꯀꯥꯏꯅꯊꯪꯗ ꯃꯆꯥꯗꯨ ꯅꯋꯥ ꯁꯪꯂꯦꯟꯗ ꯇꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯇꯅ ꯂꯤꯡꯈꯠꯄ ꯁꯦꯝꯕ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯂꯨꯞ ꯑꯃꯗ ꯌꯥꯎꯁꯤꯟꯗꯨꯅ ꯁꯦꯟ ꯇꯥꯟꯖꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯕꯦꯝꯃꯟ ꯑꯋꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯥ ꯑꯃꯒꯨꯝꯕꯗ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨ ꯍꯧꯔꯦ꯫ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯗꯕꯅ ꯃꯍꯥꯛꯄꯨ ꯂꯨꯞꯀꯤ ꯅꯨꯄꯤꯁꯤꯡꯅ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤ꯫ ꯏꯕꯦꯝꯃꯟꯒꯤ ꯄꯨꯟꯁꯤ ꯃꯍꯧꯁꯥꯗꯒꯤ ꯈꯔ ꯁꯥꯐꯖꯔꯦ ꯈꯟꯖꯔꯝꯕꯗꯨ ꯍꯧꯖꯤꯛꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯦꯜꯂꯛꯂꯦ꯫ ꯆꯪꯖꯐꯝ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇꯔꯦ꯫ ꯃꯍꯥꯛ ꯎꯕꯗ ꯅꯨꯄꯤ ꯈꯨꯟꯅꯥꯏꯅ ꯇꯤꯟ ꯁꯤꯠꯅꯔꯦ꯫ ꯃꯍꯥꯛ ꯀꯩꯊꯦꯜꯒꯤ ꯁꯪ ꯃꯆꯤ ꯃꯆꯤꯗ ꯆꯪꯖꯐꯝ ꯂꯧꯕ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯑꯁꯥ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯋꯥꯅ ꯃꯇꯝ ꯈꯔ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯈꯥꯡ ꯀꯟꯅ ꯂꯩꯄꯥꯛ ꯂꯩꯕꯒꯨꯝ ꯏꯕꯦꯝꯃꯟ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯇꯥꯏꯕꯪ ꯊꯣꯔꯛꯄ ꯑꯉꯥꯎꯕꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫